LAMDAM ASHIGI CHING AMADI TAMPAKKI TONGAN MAPHAM security force SINGNA HOUKHIBA PUNG kunmari ASHIDA Thiba Humbagi Thabak Chatthaduna Khutai kaya Phagatkhre security force SINGNA Vishnupur district Phagatkhre Ikai police station konba Phagatkhre mamang leikai ga samnaba Khuga Turel Torban da leiba Kolbung dagi Thiba Humbagi Thabak Chatthaduna AK-47 rifle amaga lunina magazine da yauramba maru manga 2-inch ki motor ama magazine yauna SMG carbine ani magazine yauna countryman 9mm pistol ani detonator yaudaba HE hand grenade ahom pokhaiba yariba IED ani explosive gelatin stick kun amadi 9mm ki kapa yariba maru manga fagat bangam ki hari loinena moirang purel khunau leikai dagi Thiba Humbagi Thabak Chatthaduna kilogram mari lumba IED mari amadi kilogram ani lumba IED ani amasung 35 meter Ramgi Cortex so fagat pangam ki haina pau asina makhatari nakalamarom da su Technopol police station na konba dutang lai ching dagi Thiba Humbagi Thabak Chatthaduna security force SINGNA magazine yauna 9mm pistol ama magazine yauna AK-47 ama .303 rifle countryman ama 12 bore rifle countryman ama 12 bore rifle cartridge marifu 9mm ki kapa yariba maru taruk 7.62 mm ki kapa yariba maru mari amadi 7.65 mm ki kapa yariba maru ahum fagat pangam kre